ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯅꯝꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯏꯟꯇ꯭ꯔꯣꯁꯤ ꯅꯝꯍꯧꯗ꯭ꯔꯕ ꯑꯗꯨꯒꯤ ꯅꯝꯖꯔꯛꯄꯅꯦ ꯏꯃꯣꯏꯅු ꯅꯨꯃꯤꯠꯀꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯀꯠꯆꯕ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯊꯣꯡ ꯊꯥꯛꯄ ꯈꯔ ꯈꯔ ꯁꯨꯝ ꯅꯝꯍꯧꯋꯤꯗꯅ ꯑꯗꯨ ꯁꯨꯝ ꯍꯥꯞꯆꯔꯛꯀꯦ ꯇꯧꯕꯅꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯍꯩꯇꯦꯕ ꯅꯝꯕꯁꯦ ꯍꯩꯁꯨ ꯍꯩꯇꯦ ꯑꯗꯒꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯁꯣꯝꯗꯁꯨ ꯏꯆꯥ ꯅꯨꯄꯥꯁꯨ ꯀꯟꯅ ꯅꯣꯛꯏ ꯑꯗꯨꯅ ꯌꯦꯡꯕꯤꯌꯣ ꯍꯩꯇ ꯈꯔ ꯈꯔ ꯅꯝꯖꯕꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗꯨꯒꯤꯅꯦ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯤ ꯁꯤꯅ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄꯒꯤ ꯆꯥꯛꯂꯦꯟ ꯑꯃ ꯂꯥꯏꯗ ꯉꯝꯖꯕ ꯀꯠꯅꯔꯒ ꯀꯨꯝ ꯑꯃꯒꯤ ꯃꯌꯥꯝ ꯁꯥꯒꯩ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯏꯃꯣꯏꯅු ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯇꯧꯋꯦ ꯍꯟꯗꯛꯀꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈ꯭ꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗ ꯁꯤꯅ ꯏꯃꯣꯏꯅු ꯅꯨꯃꯤꯠ ꯅꯨꯡꯗꯥꯡꯒꯤ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯦ ꯉꯝꯖꯕ ꯈꯔ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯗꯩ ꯑꯉꯝꯕ ꯈꯔ ꯂꯩꯖꯔꯨꯔꯦ ꯑꯗꯨꯒ ꯑꯉꯝꯕ ꯈꯔ ꯀꯠꯆꯔꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯀꯨꯝꯁꯤꯒꯤ ꯏꯃꯣꯏꯅු ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯅꯥꯗ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯏꯃꯣꯏꯅු ꯏꯕꯦꯟꯅ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯔꯗꯤ ꯑꯗꯨꯝ ꯊꯨꯡꯉꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯁꯅꯨ ꯑꯗꯣ ꯑꯩꯁꯨ ꯈꯣꯏꯔꯝꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯗꯣꯏꯅꯤ ꯁꯤ ꯂꯣꯏꯕꯒ ꯈꯔ ꯈꯔ ꯅꯝꯕ ꯍꯩꯔꯛꯀꯗꯕꯅꯤ ꯀꯩꯅꯣ ꯂꯥꯏꯗ ꯊꯥꯖꯤꯜꯂꯛꯑꯣ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯦ ꯔꯤꯜꯁ ꯀꯟꯅ ꯅꯝꯃꯤ ꯏꯁꯩꯗꯣ ꯐꯔꯛ ꯇꯥꯔꯅꯤꯅ ꯑꯩꯅ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯔꯛꯄꯅꯦ ꯃꯥ ꯊꯦꯛꯄꯒ ꯅꯧꯕꯒ ꯔꯤꯜꯁ ꯀꯟꯅ ꯅꯝꯃꯤ ꯖꯨꯝ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯤꯗꯗꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯗꯤꯅꯦꯁꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯕꯤꯖꯤꯌꯥ ꯄꯨꯔꯒ ꯂꯨꯁꯤꯒꯤ ꯍꯣꯝꯗ ꯂꯥꯛꯏ ꯉꯥꯗꯣ ꯎꯏ ꯎꯏ ꯂꯥꯎꯕ꯭ꯔꯥ ꯊꯣꯡ ꯈꯪꯒꯗꯕꯅꯤꯗ ꯁꯦꯝꯕ ꯈꯪꯉꯣꯏ ꯄꯥꯏꯕꯗꯕꯨꯗꯤ ꯎꯏ ꯎꯏ ꯂꯥꯎꯋꯦ ꯄꯥꯏꯕꯗ ꯂꯥꯎꯕ꯭ꯔꯕ ꯂꯥꯎꯔꯤꯗꯣ ꯅꯪ ꯃꯃꯤꯡꯗꯣ ꯇꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯃꯃꯤꯡ ꯍꯥꯏꯈꯤꯕꯅꯤ ꯑꯩꯗꯤ ꯊꯑꯣꯏꯅ ꯇꯥꯁꯟꯗꯦ ꯂꯥꯟꯒꯤꯅꯦ ꯁꯤꯃꯥꯅꯦ ꯍꯥꯏꯁꯤꯅꯦ ꯂꯥꯟꯒꯤ ꯁꯤꯃꯥ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯍꯥꯏꯁꯤꯅꯤ ꯃꯣꯏꯅ ꯀꯨꯝꯕ ꯁꯤꯃꯥ ꯑꯃꯈꯛꯇ ꯐꯣꯡꯉꯤꯗꯅ ꯂꯥꯟꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯃꯥꯒꯤ ꯏꯟꯇꯔꯚꯤꯌꯨꯗꯁꯨ ꯍꯥꯏꯗ꯭ꯔꯣ ꯂꯥꯟꯒꯤ ꯃꯃꯤ ꯊꯣꯛꯈꯤꯕꯒꯤ ꯑꯗꯨꯒꯤ ꯐꯤꯂꯝꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯂꯥꯟꯒꯤꯗ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯍꯤꯗꯥꯛꯅꯤꯅ ꯉꯥꯒꯨꯝꯕ ꯁꯦꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯁꯥꯒꯨꯝꯕ ꯀꯛꯄꯗ ꯁꯨꯃꯥꯏꯅ ꯃꯁꯥ ꯅꯥꯟꯅ ꯁꯦꯝꯅꯤꯡꯉꯦꯕ ꯉꯥ 이거 난 아이나 라프지 아동이 통기다 다디 안강범이야 야 라우버니 사풍기도 아동도 빠요 ꯉꯥ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤꯅ ꯊꯣꯡꯅꯕ ꯉꯥꯅꯤ ꯑꯗꯒꯤ ꯑꯁꯣꯝꯒꯤꯁꯤꯅ ꯃꯈꯣꯛ ꯃꯔꯨ ꯉꯧꯅꯕꯅꯤ ꯉꯥ ꯊꯣꯡꯕ ꯍꯧꯒꯠꯂꯦ ꯉꯥ ꯊꯣꯡꯕꯕꯨꯗꯤ ꯑꯩꯅ ꯊꯣꯡꯗ꯭ꯔꯦ ꯂꯥꯏꯒꯤꯅꯤꯅ ꯀꯩꯅꯣ ꯆꯅꯝ ꯅꯨꯡ ꯊꯥꯛꯇꯅ ꯇꯧꯔꯦ ꯑꯗꯩ ꯏꯔꯣꯝꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯂꯣꯟꯊꯣꯛꯑꯦ ꯑꯗꯩ ꯉꯥꯁꯨ ꯃꯍꯤ ꯁꯧꯒꯠꯂꯛꯑꯦ ꯑꯗꯨꯝ ꯃꯊꯪ ꯊꯕꯛꯁꯦ ꯃꯊꯪ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯩ ꯑꯃꯃꯨꯛ ꯇꯧꯕꯗ ꯂꯥꯏ ꯆꯥꯛ ꯊꯥꯕꯒꯤꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯐꯖꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯂꯣꯏꯁꯟꯃꯤꯟꯅꯈ꯭ꯔꯦ
ꯂꯣꯏꯔꯒꯦ ꯃꯌꯥꯝ